lamdamasigi oiriba fiwamna chawkhatpagi lambida ayetpa oirabasu lepa leitana chawkhatnabagi damak honakigani haina chief minister nongtomba birena Pangthokkhre ngasi manipurna India da mapung faba state ama oina tinkiba numit puning singba oina yankhai marirak Suba Manipur Statehood degi Thouram ahanba Manipur Rifles ke parade ground da government of Manipur na sinduna pangthokiba Thouram aduda chief minister na makhatara duna hai lamdamasigi damak yaifanaba kumzale sangani tara taretagi BJP lengakna honaduna lakpa asida kanagumba kharana politics tawduna ayetpa ohenba asi tawbiganu lamdamasi saukhatnaba khongthang paikhatuna honariba sing miyamki yaifanabani development ki matangda politics tawbiganu haiki lengak asina war on drugs zathaduna nisa maru fangna muthatnaba honabada miyamna sumating pangbiu hiram khudingda lengakta khakta inthokpagi mahutta miyam su yaushinbiu masigal lonina lengak asina ising ichaw mayuk nanabagi damak turel singi returning world channabagi damak lupa crore chamanga henbagi project lothaduna thabak chathaba haure loktak pat ki akoibada ring road semba haure lamdam asida climate change thokhandana chief minister green manipur mission mai pakna chathari greater imphal amadi imphal area da concrete road oihannaba khongthang paikhalle haiba wafam sing thamki chief minister na Thouram aduda theater gi lamda maming leiraba ratan thiam da lupa lakh tara gi cash yauna lifetime achievement award pi dunai kai khumnaki Assam gi DCP amadi official mapanda 10 amasung 11 IRB training mapung fahan khibagi damak ikai khumnaba utuna mana pi ki laikhidraba moregi SDBO oina form puramba chingtham anangi imung manungda Kangpopi gi SP Manoj Pravakar Chandel gi SP Subanan Surveyda mathau masak khangbagi damak manapi dunai kai khumnaki Turiel longnamban thingaudragadi sing chawragadi mi si mangtai aikhoi border section na sena daba yaroi aikhoi da leiriba threat che yame makhan somda Assam Tripura ga tainabda Bangladesh tagi lakpagi masigi border gi khudongcha daba ma 4000 km muniji Bangladesh ga Bharat kazu khana da leris aduna Tripura da thoiba Assam da thoi ma masi aikhoi yoroi haninga reiti aikhoi minna singdaba yaroi inner line permit ki ngarang khabar da thengna birongani aikhoi ki official sing ju sincere boy please leibang mangna bada senja ga rune noi leibang mangna bada senja ga di yaroi forest ki lam yon thongna bhona pitho ayaba pithongna bada senja ga no lam maram apha marang khangna mitop da pina bhona bada senja ga no atai disabu yai haibnate ko maru oina leibak ki mangda ba posida di noi kari ma makhalam gi amot putau gono aba maduna yam mangal le ba ikhoida madu ki mangam ba mayam soidam ba mayam dun ne ba die pho mana khul village ko ngai sopsala mene is the o mana lam pitho mene a moregi chaugraba 160 acres so kanana pirame sumnagi assistant settlement officer mana village jibango manar pithora mine kanu yoronde secretary yoronde sukuma mayam sina ne bamadu thidor kanda ngasi akoida biren halo biren phati haibine BJP halo BJP phati haibine but BJP led government tawriside ngasi gi generation amadi tumgi generation ja fit intact fully protected lai hona bagi namukta ne